Chandel District की manung chanba Molnom Khul area da Kuki Singna lobby wangma Sajillakkhiba RCC bridge Khudaktagi Saba Thingjinkhre Manipur Tural Matakta Saba Thong ase district administration gi ayabai yaudana Saba yaroi haina Molnom gi village chief da police na khangankre haide Hiramasi gi matang da press na fangba pau amagi matung ina Kuki Singna Manipur Tural Matakta Thong ama sanaba RCC bim pal thada ba hawrakhiba ase tha khara gi mamang takine Irang leichungai matamdadi Kuki Singna Churachandpurdagi Chandel chatpagi lambi asi sugnu thong talaga chatlambani adubu hauzik lamdam asida thokliba irang asina maram oiraga Churachandpurgi Kuki Sing sugnu romda fauraga Chandel chatpa yadaba maramna Chandel chatpa yanaba Molnom Khul mapada thong asi saba hawrakhibani hairiba lambi asi Kuki Singgi oina yamna safe oiba strategic oiba route amani hairi Molnom Khul area da Kuki Singna logi wangbada thong thajilakle haibagi video ama social media da viral oirakpadagi ngasi ayuk Chandel District ki additional SP amadi SDO Chakpi Karona Luchingba Kakching District Police Commando amadi Waikong Police ki apunba team ama Molnom Khul da changsinduna Molnom gi village chief unakre loinana thong asi khudakta saba lepnaba khangankre hairi hauzik ki oina thong asi saba lepkre haida pau asina makhat jari